Manipur thokliba Irang Asina Maram Oiraga lamdam asigi meeyam maru oina nupi amasung angang Phivam ka Henna Sokchille haina handakta Manipur laklamba Madhya Pradesh Police ki Hannagi Dgp Anuradha Shankar Singh na phongdokkhre. Press Free Journal ki report amana hai Manipur thokliba Irang asi loishinduna mahausa ki Phivam da hanjil hannabagi pandamda Valvir Nagar da tha asigi taramari da pangthokhiba balgosti ki thauramda mahakna wafam asi phongdokhibani. Thauram aduda Madhya Pradesh ki Bhopal da leiba angang singna Manipur ki meeyam da tangtu leitabagi paujal supiki. Paujal aduna hai India ki citizen khudingmak amatani khatna chainaba amadi hatna sunabana waroshin amata purakpa ngamloi masina mahai masing tamgadaba angang singda apanba pibada natana tunggi lambisu manghannabagi machak ama oiri. Maram aduna Manipur da leiriba ahal singnasu angang sing asigi punsida sanabiganu amadi angang sing asina ingna chikna mahing masing tamba ngamgadaba khunai ama makhoida sinabiyu hairi. Bhopal gi angang sing aduna angamba senfam khara khaigatnaduna Irang Asina shokhallaba Manipur gi miyamda mateng pangnabasu hotnari. Irang Asina Maram Oiraga thawaina pontha pikhraba singgi mafamda ikai khumnaba utpa oina minit khara tumina lepkhe. Masigi mathakta maira patuna thaunibagi thauram amasu pangthokhe. Saruk yakhiba angang singna tangdu leitaba khunai amagi damak wasaksu lominakhi hairi.